Koki Kulai Paibini Chingnaba Singna Sugnuda Bom Amadi Nongmai Kap Silaktuna Lepalaitana Landarakli BSF Jawanamasu Nongmai Maruna Panduna Sokray Churachandpur gi mob violence ta India ke national flag chingthaduna ikai khumna da baut kibagi thawong adu national security da singna bani center na akan makong thang laukat pham thoi haina Rajya Sabha ge MP Lai Semba sana jawbuna phongdokrai Lesingani kungamari gi Lok Sabha election matung da gi center da opposition party kungataru ki national Indian National Developmental Inclusive Alliance India na Laingak laglagani haina Congress na thazari Amasong tha sikitaraga mga da Churachandpur da thokiba anti-national oiba mob violence lakshinaba mathau ningthina pangthokiba SP Sivanand Survebu Gallantry Award kidamak IPSA gi Vice President Khuraijam Athaubana recommend tawkrai